Mamang tha September 30 numidang wairam pung 6 lom tabada Uripoki Botonsana Higher Secondary School manaktagi masak khangdaba singna faraga pukhiba akoijam angaugi langla langjel laingakna putho haiba demand tawraduna JAC na pung nifunipan gi Thobal district ta kaukiba general strike adu JAC ga police ki makok thongba singa wari sanaraba matung khudaktagi ban handokre ngasi ayuk anganbadagi hauna Thobal Kaithel gi area da ban sogatpa sing tholaktuna lambi thingki lanai gari khara natana passenger gari sing chenakhide Thobal Kaithel kanakhide amadi Thobal Kaithel gi akoibada leiriba dukan sing thonglona khibaga loinana mahausa gi punsida chauna akaiba pikhi ayuk pung mapalom tarakpada additional SP LO amadi Thobal police ki OC na luchingba masing yamlaba police team ama laktuna ban adu tawduna bahaiki maduda yanada badagi police na miyam adu tansina bahotna khibaga loinana lambi mataida hoijenduna thamlaba matung lambi da lakpa gari singsu police na chalhan khibaga loinana makata na pamdaba thodok sing thoktana ba police na ngak senbagi thabak chathaki nongthel pung anirom tarakpada miyam adu amuk hana Thobal Mela ground da thokna raktuna Yaripok lamkhaida National Highway 102 thingki adumakpu masing yamlaba police sing changsilaktuna bahausagum gari chalhanki tungda JAC gi mihut singa district police Thobal gi makok thongba singa unaduna wari sanaki wari sanaba da condition kharada yanaba purakpadagi amade laibak ya chauba kumhai ningol chakoba naksilakwana maram oiraga laibak miyam gi yengduna JAC na koramba ban pung nifunipan gi general strike adu khudaktagi matam khara handok le haina JAC gi maikaidagi fongdorakli kanam to Itu ke hai bene tengah top sebenarnya bang. Aku baik, aku ni jangan tak ada tu. Kau.